Handak nong leptana chubadagi National Highway 2 Imphal Dimapur lambigi Viswema Nagaland amadi Mauget Manipur anigi marakta Ching Ningkhaire padagi lambi thingduna passengers puba gari anaba puba ambulance pochai puba truck kaya Panduna Leire Guwahati dagi Imphal tanmalakwa petroleum gas petrol amasung diesel puba gari sing loyana atay lanai gari kaya mafam aduda Panduna Leire hairi Ching Ningkhaire padagi Panduna Leire ba gari sing chatpa yanaba hauzik faubagi oinadi khongthang amata lawkhatpagi paw leitui haina pawasina makha tari nakalamromda hauzik NH2 gi phibam yamna fatre hairi Panduna Leire ba gari gi driver sing amadi passenger sing na athubada lambi faunaba yanaba Marilinaba Authority na thabak paikhatnaba taksilakli India Meteorological Department IMD na awang nongpok lamdamda June 13 fauba nong yamna kana chugani haina khanghanba laikre IMD na hai awang nongpok lamdam sub Himalayan West Bengal amasung Sikkim da lakadoriba numit mangani asida akan manong tagani Assam amadi Meghalaya di hanadagi yamna sathiba akan manong nangduna lakli IMD na Arunachal Pradesh ki oina June 13 faubagi orange alert ama isu tawkre hariba matamasida awang nongpokta numit khudingi millimeter 150 dagi chani faubagi changda nong chugani hairi fibam asina lamdama somda ising ichaw amasung landslide chawna thokpa yabagi fibam leiri weather forecast ki matung inna lakadoriba pung kunmari asida Assam amasung Meghalaya gi mafam kayada yamna sathiba akan manong tagani lunyana Arunachal Pradesh amasung sub Himalayan West Bengal amasung Sikkim da akan manong chugani hairi Manipur Nagaland Mizoram amasung Tripura da na June 15 da akhak araw yauna paksana nong nangani Assam gi DGP Special Law and Order na Twitter gi kuthangda Guwahati gi miyamna June 13 amasung 13 ta tangay fadaba natana lambi surok ta chutanaba khanghanbasu laikre